Hojikta phangba pawamana pambaina luchingba UNLF ki myoi ahum NIA na fazin kiba thawong adu yaningdaba phongdoktuna Fox ka chanminariba tongan ba luf tara humdoina ngasi ahing nongyaidagi Manipur pumba pung nifunipan ki general strike tawgani haina tawramba adu hayengdagi Board of Secondary Education Manipur bosem na lawba class 10 ki examination leibana maram oiraga matam kaktana yeithokle haina ipom gi machin chatpa thomi amana TOMTV da phongdorakiba adu aranba pawni general strike handokpagi wafam amata leite haina Fox ki thomi amana amok TOMTV da hairakli panba yabadi pambaina luchingba UNLF ki myoi ahum NIA na ngarang fakibado ngasi numit yungba fawbagi manungda thadoraknaba matam thakrabasu thadoraktabadagi Fox ka chanminariba tongan ba lup tara humdoina ngasi nongyaidagi Manipur pumba pung nifunipan gi general strike lauthokibani Hiramasiga mari lainana Manipur Women Federation ki office ta paumi singa unaba amada Fox ki president TS Maniharna center amasung state lainga ka pistok tawduna phaba punba tawdaba amadi khut thanadaba haina yanaduna leiriba lup amagi chief of army yauna myoi ahum phajin khiba haibasi lup asibu ikaiba bibada natana kanglon thugaibani pistok tawriba lup amagi myoi sing phakibada Manipur laingakna karisu khangti haizilagriba asi angakpa fawi oidaba ngangbagi mahuta Manipur miyamgi ihul khangna thabak tawbana afaba oigani Fazin kriba myoi ahum asi thadoraknaba honabada miyamna center da piriba pressure asigi mathakta Manipur lengang nasu ahenba pressure pibiyo myoi ahum asi condition amata yaudana athuba matamda thadorakadabani karigumba pung nifunipan gi general strike asigi manungda thadoraklabadi ngakpigani general strike asigi matungda thadoraklabadi Lok Sabha mikal yauna tongan ba political activities sing boycott tawbagi khongchang changsilakani general strike asida lekai gi imaibel sing amadi lamdam asigi mipum khudingmakna saugatminasi hainasu mahangna makatana phongdokhi Yo ema phagibagi matangda koina phaba du athuba matamda thadoro hadena koina moida matam ama piraga koi thajegi bani ngarangsi koina kanna ngarangsi lauthukchabani koina khara strike tawge na dubu lairiba makoigi adagi pau pirakpana maram orka ngasi pung 12 bak tangai biro 12 sidi soi thadona ba tawge hairpadugi matung ina koisi ngasi pung 12 bhawa pung amma babu ngai ba matungda thadorak tabana maram orka ngasi amu hana ngarang pungiba miyam du pulaga da koi kari tawsige na koi khanajare khanajaba sida ngasi koina logiba warfc ngarang logiba warp tumangne koina dum thamjagadorisi ngasi gi ahingi pung 12 dagi na thangji numitki pung 12 bawda Manipur pumbada koi general strike koi Hairi balup tara ke mari manga sina puna koi lauthok chere maramaduna koi ke Manipur ki tampakta leibiriba chingde leibiriba amadi tongan ba district leibiriba imaibel je maru mapang sing khuding bangna sigumba Hairi lauthok cheriba general strike asi da sagat piba loinana ngasi india government na Manipur de yengiba miyeng asi koi yengandana ba kidamakta koi ke apunba pangan sagat minerasi haiba famduma koi punjariba lup taragani thoisi ke maike degi thamjari